ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯒꯤ ꯊꯝꯅꯥꯕꯨ ꯈꯨꯟꯗ ꯂꯥꯡꯂꯦꯟ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥ ꯃꯗꯨ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯕꯨꯡꯁꯤꯡꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯌꯥꯎꯕꯅ ꯀꯦꯖꯕ ꯑꯣꯏꯅꯖꯕ ꯇꯧꯗꯨꯅ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯒꯤꯁꯨ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯀꯦꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯩꯇꯕꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯃꯒꯤ ꯒꯨꯜ ꯆꯞ ꯆꯥꯅ ꯆꯦꯟꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯉꯥꯎꯁꯨ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯕꯨꯡꯁꯤꯡꯒꯇ ꯂꯣꯏꯅꯔꯛꯄꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯇꯧꯕ ꯊꯕꯛꯇꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤꯗꯃꯛꯇ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯃꯅꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯍꯣ ꯊꯣꯏꯕꯤ, ꯆꯥꯛ ꯂꯣꯏꯔꯦꯅꯦ, ꯆꯥꯛ ꯆꯥꯔꯁꯦ, ꯅꯕꯨꯡꯁꯤꯡꯗꯣ ꯀꯧꯔꯛꯑꯣ꯫ ꯏꯃꯥ, ꯑꯩꯒꯤ ꯁꯝꯁꯦ ꯑꯝꯇ ꯀꯛꯂꯁꯤꯕ, ꯑꯩ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦꯕ꯫ ꯇꯥꯆꯧ ꯍꯣꯏꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯌꯦꯡꯉꯣ, ꯑꯩꯗꯤ ꯁꯝꯁꯦ ꯁꯦꯟꯅꯔꯤꯉꯩꯗ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯅꯪꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯁꯝꯒ ꯁꯥꯡꯂꯒ ꯏꯪꯅ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤꯒꯗꯕꯅꯤꯅꯦ꯫ ꯁꯝꯗꯣ ꯀꯛꯂꯗꯤ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ?" "ꯑꯁ, ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯅꯨꯄꯤ ꯂꯣꯏꯅ ꯁꯝ ꯁꯥꯡꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯥꯡꯍꯟꯁꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯁꯤꯗꯤ꯫ ꯏꯃꯥ, ꯁꯦꯕ ꯑꯝꯇ ꯀꯛꯂꯁꯦꯕ." ꯁꯅꯥꯔꯩ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥ ꯂꯥꯡꯂꯦꯟꯕꯨ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯅ ꯀꯦꯖꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯐꯅ ꯂꯨꯅ ꯇꯧꯔꯕꯁꯨ ꯃꯁꯝ ꯀꯛꯄꯒꯤ ꯋꯥꯐꯝꯗꯤ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ "ꯍꯥꯏ, ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯆꯥꯛꯁꯦ ꯏꯪꯈꯤꯕ ꯇꯥꯔꯦ, ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯤꯁꯤ꯫ ꯅꯕꯨꯡꯁꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯀꯧꯔꯨꯁꯣ." "ꯑꯁ, ꯑꯗꯣ ꯀꯛꯁꯤꯀꯣ ꯏꯃꯥ, ꯀꯣ ꯑꯩ ꯇꯥꯆꯧ ꯍꯣꯏ ꯀꯧꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯍꯨꯝꯅ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯄꯨꯟꯅ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯈꯥꯏꯕꯅ ꯈꯥꯏꯕ, ꯄꯖꯦꯡ ꯏꯠꯄꯅ ꯏꯠꯄ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯌꯦ." ꯊꯧꯅꯥꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯏꯃ, ꯑꯇꯣꯝꯕ, ꯆꯥꯛ ꯇꯣꯛꯂꯀꯥꯟꯗ ꯑꯃꯨꯛ ꯁꯨꯔꯁꯦ." ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜ ꯄꯨꯟꯅ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯔꯦ꯫ ꯂꯣꯏꯔꯕꯗ ꯂꯥꯡꯂꯦꯟꯅ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛꯂꯒ ꯃꯕꯨꯡꯁꯤꯡꯅ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡꯁꯤꯡ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯇꯥꯆꯧ, ꯑꯩꯁꯨ ꯁꯥꯕ ꯌꯥꯎꯒꯦ." ꯄꯥꯔꯤꯅ "ꯊꯣꯏꯕꯤ, ꯅꯪꯕꯨ ꯁꯤꯒꯨꯝꯕꯁꯦ ꯌꯥꯎꯒꯦ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨꯅ ꯌꯥꯔꯦ, ꯁꯤꯗꯤ ꯅꯨꯄꯥꯒꯤ ꯃꯊꯧꯅꯤꯀꯣ." "ꯇꯌꯥꯏ, ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯍꯩꯖꯤꯟꯕꯗ ꯀꯥꯟꯅꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ." ꯎꯂꯦꯟꯅ "ꯇꯥꯇꯣꯟꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯦꯡꯇꯃꯛ ꯌꯦꯡꯉꯨ, ꯁꯤꯗꯤꯅꯦ ꯇꯥꯆꯧ ꯍꯣꯏ, ꯇꯌꯥꯏ ꯍꯣꯏ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤꯅꯦ꯫ ꯆꯣꯆꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯧꯔꯣ." "ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯅꯤ, ꯑꯗꯨꯗꯤ ꯊꯤꯡꯉꯛꯄ ꯌꯥꯔꯣꯏ." "ꯍꯦ, ꯅꯊꯟ ꯊꯣꯛꯄ ꯌꯥꯗꯦꯀꯣ, ꯇꯌꯥꯏꯒ ꯊꯣꯛꯁꯤ." "ꯑꯁ ꯇꯌꯥꯏ, ꯑꯩꯁꯦ ꯆꯥꯎꯔꯕꯅꯦ, ꯑꯩ ꯏꯊꯟꯇ ꯆꯠꯄ ꯑꯗꯨꯝ ꯉꯝꯃꯤ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯎꯂꯦꯟꯅ "ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯀꯥꯔꯟ ꯇꯥꯔꯛꯄ ꯃꯤ ꯌꯥꯎꯔꯕꯗꯤ ꯇꯥꯇꯣꯟꯗ ꯍꯥꯏꯌꯨꯀꯣ." ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯂꯨꯅꯤ ꯍꯥꯏꯅ ꯁꯅꯥꯕꯨꯜ ꯑꯃ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ, "ꯑꯁ, ꯁꯅꯥꯕꯨꯟꯁꯤ ꯈꯛ ꯄꯨꯔꯕꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯆꯠꯅꯔꯅꯤ, ꯀꯥꯟꯅꯗꯦ, ꯕꯥꯇꯤꯟ ꯑꯃꯒ ꯍꯦꯛ ꯄꯨꯁꯤꯟꯈ꯭ꯔꯒꯦ." ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯕꯥꯇꯤꯟ ꯑꯃꯒꯁꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯄꯣꯡꯕꯅ "ꯑꯦ ꯂꯥꯡꯂꯦꯟ, ꯀꯔꯤꯅꯣ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯅꯪ ꯁꯅꯥꯕꯨꯜ ꯑꯃꯒ ꯕꯥꯇꯤꯜ ꯑꯃꯒ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏꯗꯨꯕꯣ?" "ꯑꯥꯎ ꯉꯝꯅꯤ, ꯁꯤ ꯈꯛ ꯄꯨꯕꯕꯨ꯫ ꯑꯩ ꯑꯃ ꯄꯥꯏꯕꯤꯒꯦꯁꯦ, ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯅꯈ꯭ꯋꯥꯡꯒꯗꯣ ꯑꯝꯇ ꯌꯥꯔꯔꯣꯏ." "ꯍꯦꯔꯥ ꯄꯣꯡꯕ, ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯅꯨ꯫ ꯑꯩꯅ ꯅꯣꯏꯗ ꯂꯩꯕ ꯍꯥꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ, ꯍꯥ? ꯀꯥꯇꯨ ꯀꯔꯟ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯀꯣ, ꯑꯔꯦꯝꯕꯗ ꯅꯪ ꯃꯪ ꯌꯧꯅꯤ." "ꯑꯁ, ꯐꯥꯒꯤ ꯇꯧꯕꯅꯤꯕ. ꯑꯗꯣ ꯁꯅꯥꯕꯨꯟꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯄ ꯍꯩꯇꯕ꯭ꯔꯣ? ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯒ ꯄꯨꯔꯤꯗꯨꯕꯣ?" "ꯃꯤꯒꯤ ꯍꯩꯅꯖꯕꯤꯅꯦ, ꯈ꯭ꯋꯥꯡꯗ ꯌꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯀꯩ ꯂꯩꯒꯦ? ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯤꯌꯦ. ꯑꯗꯣ ꯆꯦꯡꯇꯛ ꯇꯧꯕ ꯈ꯭ꯋꯥꯡꯗꯨꯅ ꯁꯅꯥꯕꯨꯜ ꯑꯗꯨ ꯌꯦꯞꯄꯗꯤ ꯍꯦꯟꯅ ꯐꯖꯒꯅꯤ ꯍꯥꯏꯕꯅꯤꯗ." "ꯅꯪꯁꯦ ꯅꯊꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯏꯕꯨꯡꯉꯣ? ꯑꯝꯇ ꯆꯠꯂꯣ, ꯏꯁꯤꯡ ꯁꯣꯛꯄꯒ ꯈꯪꯗꯦ. ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯑꯗꯤ ꯅꯪꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ." "ꯅꯨꯄꯤꯅꯤꯅ ꯀꯩꯅꯣ ꯅꯪꯕꯣ,
ꯅꯨꯄꯥꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯅꯪ ꯍꯦꯟꯅ ꯊꯧ ꯀꯩ ꯂꯩꯒꯦ? ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯗ ꯅꯪꯅ ꯄꯥꯅꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯝꯇ ꯂꯩꯍꯧꯔꯣ, ꯑꯩ ꯏꯇꯨꯡꯗꯒ ꯏꯟꯅꯔꯛꯀꯅꯨ. ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯂꯦꯝꯗꯦꯀꯣ, ꯆꯒꯠ ꯆꯒꯠ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯗꯤ. ꯍꯦꯔ ꯂꯥꯡꯂꯦꯟ, ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯂꯩꯁꯥꯕꯤꯅꯤꯅ ꯑꯗꯨꯝ ꯂꯛꯅꯕꯅꯤ. ꯄꯥꯃꯨꯡ ꯇꯤꯃꯨꯛꯂꯛꯀꯅꯨ, ꯅꯄꯨꯟꯁꯤꯗꯣ ꯈꯪꯉꯨ ꯊꯛꯇ ꯃꯥꯡꯒꯦꯗꯅꯤ. ꯂꯥꯡꯂꯦꯟ ꯁꯅꯥꯕꯨꯟꯒ ꯕꯥꯇꯤꯟꯒꯗꯣ ꯃꯈꯥꯗ ꯇꯞꯅ ꯊꯝꯃꯤ. ꯑꯗꯨꯒ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ? ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯝꯇꯒ ꯍꯥꯏꯔꯛꯑꯣ. ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ? ꯑꯃꯨꯛ ꯍꯥꯏꯕꯗ ꯇꯥꯍꯧꯗ꯭ꯔꯒ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯗ꯭ꯔꯣ? ꯆꯠꯍꯧꯔꯣ ꯅꯪ. ꯐꯥꯒꯤꯗꯒꯤꯅꯦ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯂꯦꯝꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯧꯔꯤꯒꯦ? ꯊꯨꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯑꯃꯅ ꯙꯞ ꯇꯧꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ? ꯂꯥꯡꯂꯦꯟ ꯈꯪꯍꯧꯗꯦ, ꯄꯣꯡꯕꯗ ꯀꯟꯅ ꯍꯦꯛꯇ ꯀꯥꯎꯁꯤꯜꯂꯝꯃꯤ. ꯑꯗꯨ ꯈꯪꯕ꯭ꯔꯥ? ꯑꯗꯨꯅꯦ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯗꯣ. ꯄꯣꯡꯕ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯈ꯭ꯔꯦ, ꯇꯔꯪ ꯆꯠꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯍꯥꯏꯐꯦꯠ ꯃꯨꯛꯂꯒ ꯂꯦꯞꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯄꯣꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯈꯠꯂꯛꯂꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ. ꯃꯌꯨꯝ ꯌꯧꯕꯒ ꯃꯕꯨꯡꯁꯤꯡꯗ ꯄꯥꯎꯗꯨ ꯄꯥꯈꯠꯅ ꯇꯝꯃꯤ. ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯃꯅꯤꯡꯒꯤ ꯄꯣꯡꯕꯗꯣ ꯑꯩꯅ ꯀꯥꯎꯕꯗ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ. ꯌꯥꯝ ꯄꯥꯈꯠꯂꯦ. ꯁꯤꯔꯗꯣꯏ ꯖꯥꯠꯂꯣ? ꯃꯃꯥꯏꯒꯗꯣ ꯁꯪꯇ꯭ꯔꯤꯛ ꯁꯪꯍꯧꯔꯦ. ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯄꯥꯔꯤꯅ, ꯑꯁ ꯊꯣꯏꯕꯤ, ꯅꯪ ꯁꯤꯗꯤꯕꯀꯣ. ꯅꯨꯄꯥꯁꯤꯡꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅꯒꯅꯨ ꯍꯥꯏꯔꯒ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ? ꯃꯤꯅ ꯂꯛꯅꯔꯛꯑꯕꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯥꯔꯟ ꯇꯥꯔꯛꯄꯩꯅꯦ. ꯃꯇꯥꯡꯗꯨꯗ ꯇꯥꯖꯧ ꯍꯣꯏ ꯀꯧꯅꯤꯒ ꯂꯣꯏ ꯀꯥꯎꯋꯦ. ꯃꯤ ꯎꯁꯤꯜꯂꯛꯇꯕꯩꯅꯦ. ꯎꯂꯦꯅ, ꯁꯣꯔꯗꯤ ꯍꯣꯜꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯟꯍꯧꯋꯦ. ꯊꯧꯅꯥꯅ, ꯌꯥꯔꯤꯁꯦ, ꯆꯠꯂꯨꯔꯅꯨ. ꯌꯥꯏꯃ, ꯑꯇꯣꯝꯕ, ꯇꯣꯛ. ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯑꯣꯏꯔꯒꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯋꯥꯀꯠꯄ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ. ꯆꯨꯝꯅ ꯈꯜ ꯈꯣꯡꯅ ꯀꯥꯎꯕꯅꯦ ꯍꯥꯏꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯒꯅꯤ ꯊꯥꯖꯗꯦ. ꯑꯗꯨꯒꯅꯦ ꯊꯣꯏꯕꯤ, ꯃꯤꯅ ꯐꯅ ꯀꯥꯔꯟ ꯇꯥꯔꯛꯂꯕꯁꯨ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯕꯁꯦ ꯁꯨꯈꯟ ꯈꯟꯒꯅꯨ. ꯅꯪ ꯅꯨꯄꯤꯅꯤ. ꯇꯥꯇꯣꯟ ꯍꯣꯏ, ꯇꯌꯥꯏ ꯍꯣꯏ, ꯑꯩꯈꯣꯏꯅ ꯎꯍꯧꯗꯕ ꯃꯤꯀꯨꯞꯇ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯪ ꯅꯨꯄꯤꯅꯤꯀꯣ. ꯅꯨꯄꯥꯒ ꯃꯥꯟꯅꯅ ꯈꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯃꯇꯨꯡꯗ ꯃꯤꯅ ꯂꯛꯅꯔꯛꯑꯦ ꯍꯥꯏꯗꯨꯅ ꯐꯅ ꯁꯥꯎꯅꯤꯡꯉꯕꯁꯨ ꯃꯥꯟꯅꯔꯨꯕ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯕꯤ, ꯅꯪ ꯈꯛꯇꯅꯤꯅꯦ. ꯍꯣꯏ, ꯑꯗꯣ ꯇꯥꯆꯧ, ꯑꯩꯗꯣ ꯃꯤꯅ ꯀꯥꯔꯟ ꯇꯥꯔꯛꯇꯅꯕ ꯁꯝꯁꯦ ꯀꯛꯊꯠꯂꯁꯦ. ꯑꯗꯨꯒ ꯅꯨꯄꯥꯒꯨꯝꯅ ꯑꯩꯁꯨ ꯂꯩꯒꯦ. ꯍꯌꯦꯡꯋꯥꯏ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯁꯥꯡꯍꯟꯁꯦꯕ. ꯊꯧꯅꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ, ꯍꯣꯏ ꯐꯔꯦꯁꯦ, ꯀꯛꯂꯁꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤ, ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯥꯒꯨꯝꯅ ꯂꯩꯕꯗꯤ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ. ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯀꯣ. ꯂꯥꯡꯂꯦꯟ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯑꯌꯥ, ꯑꯁꯦꯡꯕ ꯌꯥꯔꯕꯣ ꯇꯥꯆꯧ? ꯑꯗꯣ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯔꯔꯣꯏꯕ. ꯑꯗꯨꯅ ꯃꯣꯏꯗ ꯍꯥꯏꯗꯕꯤ ꯀꯛꯊꯠꯂꯁꯦ, ꯑꯗꯨꯒ ꯍꯥꯏꯔꯁꯦ. ꯃꯕꯨꯡꯁꯤꯡꯗ ꯅꯣꯛꯆꯩ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯕꯗ. ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝ ꯑꯗꯨ ꯅꯨꯄꯥꯒꯨꯝꯅ ꯇꯦꯟꯅ ꯀꯛꯊꯠꯈ꯭ꯔꯦ. ꯍꯥꯟꯅꯗꯒꯤ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯝꯕꯗꯣ ꯃꯁꯝ ꯇꯦꯟꯈꯤꯕꯗꯒꯤꯗꯤ ꯍꯦꯟꯅ ꯅꯨꯄꯥ ꯑꯣꯟꯈ꯭ꯔꯦ. ꯃꯁꯥꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯕꯒꯨꯝ, ꯃꯉꯥꯎ ꯊꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯉꯥꯡꯅꯕ ꯉꯝꯂꯛꯇꯕ ꯃꯤꯒ ꯈꯠꯅꯒꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯆꯥꯛ ꯊꯣꯡꯕ, ꯀꯣꯟ ꯐꯦꯡꯕ, ꯐꯤ ꯁꯨꯕ ꯑꯃꯠꯇ ꯇꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ. ꯃꯥꯅ ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯍꯤꯡꯒꯣꯜ ꯁꯨꯕ, ꯄꯨꯈ꯭ꯔꯤꯗ ꯕꯥꯇꯤꯟ ꯄꯨꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ, ꯁꯤꯡ ꯈꯥꯏꯕ, ꯑꯁꯤꯒꯨꯝꯕ ꯈꯔꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯤ. ꯃꯃꯥꯅ ꯈꯪꯂꯕꯗ ꯃꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯏꯃꯥ, ꯍꯟꯗꯛꯀꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯊꯦꯝꯕ ꯍꯣꯏ, ꯆꯃꯦꯂꯤ ꯍꯣꯏ ꯎꯃꯪ ꯂꯥꯏꯗ ꯁꯒꯣꯜꯒ ꯇꯣꯡꯂꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯅꯤ ꯍꯥꯏ. ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ. ꯀꯔꯤꯒꯤ ꯊꯦꯝꯕ, ꯆꯃꯦꯂꯤꯅꯣ? ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯨꯄꯤꯒ ꯄꯨꯟꯒꯗꯕ. ꯍꯣꯏꯕ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯌꯥꯔꯦꯁꯦ. ꯑꯗꯣ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯐꯤꯖꯣꯜꯁꯨ ꯋꯥꯏꯗꯨꯅ ꯁꯦꯠꯀꯅꯤ ꯍꯥꯏ. ꯑꯗꯨꯅ ꯑꯩꯁꯨ ꯑꯋꯥꯏꯃꯜ ꯄꯤꯌꯣꯕ, ꯑꯩꯁꯨ ꯌꯥꯎꯒꯦꯕ. ꯅꯪꯅ ꯁꯥꯗꯣꯏꯗꯣ ꯀꯔꯤꯅꯣ? ꯈꯝꯕꯔꯣ ꯊꯣꯏꯕꯤꯔꯣ? ꯈꯝꯕꯅꯦ. ꯁꯅꯥꯔꯩꯗꯨ ꯁꯥꯎꯒꯠꯂꯛꯇꯨꯅ, ꯍꯣ ꯑꯗꯨꯗꯤꯅꯦ, ꯅꯣꯏꯒꯤ ꯅꯄꯥꯗꯨꯗ ꯍꯥꯏꯔꯨꯔꯣ. ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯣꯏ. ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯄꯤꯗꯣꯏꯕ, ꯈꯝꯕ ꯁꯥꯕꯩꯗꯃꯛꯇ? ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯏꯃꯥ. ꯊꯣꯏꯕꯤ ꯁꯥꯗꯣꯏꯅꯦꯃꯤ. ꯐꯥꯒꯤ ꯇꯧꯕꯒ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ. ꯍꯣ ꯑꯗꯨꯅꯤꯗꯅ, ꯏꯃꯥꯅ ꯁꯦꯜ ꯄꯤꯅꯤ, ꯏꯆꯥꯅ ꯊꯣꯏꯕꯤ ꯁꯥꯅꯤ ꯍꯥꯏꯕꯅꯤꯅ. ꯑꯗꯣ ꯏꯃꯥ, ꯁꯒꯣꯜꯁꯨ ꯇꯣꯡꯗꯣꯏꯅꯤꯀꯣ. ꯁꯦꯜꯗꯣ ꯈꯔꯒ ꯍꯥꯞꯄꯛꯑꯣ. ꯍꯥꯞꯇꯣꯛꯀꯦ. ꯄꯤꯔꯛꯑꯣ ꯀꯗꯥꯏ, ꯃꯤꯅ ꯍꯥꯟꯅ ꯐꯤꯖꯣꯜ ꯑꯍꯟꯕ ꯈꯜꯂꯝꯃꯅꯤ. ꯁꯅꯥꯔꯩ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯃꯆꯥ ꯂꯥꯡꯂꯦꯟꯗ ꯄꯤꯔꯝꯃꯤ. ꯁꯦ, ꯋꯥꯏꯔꯨꯔꯣ. ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯡꯁꯤꯕꯅ. ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯋꯥꯏꯔꯨꯒꯅꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯌꯨꯝꯗꯗꯤ ꯐꯤꯖꯣꯜ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦ. ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯅꯝꯂꯦ. ꯅꯣꯡꯉꯥꯜꯂꯕꯗ ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯑꯩꯗꯣ ꯊꯦꯡꯉꯦ.
ꯑꯩꯁꯨ ꯀꯦꯕ ꯍꯩꯇꯕꯅꯤꯅ ꯇꯝꯅꯥ ꯍꯣꯏꯗ ꯆꯠꯇꯨꯅ ꯀꯦꯔꯨꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯌꯦꯡꯕ ꯂꯥꯛꯇꯣꯏꯔꯣ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯁꯦ ꯅꯪꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯄꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦꯅꯦ ꯉꯁꯤꯗꯤꯅꯦ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯗꯣꯏꯅꯦ ꯂꯥꯡꯂꯦꯟ ꯋꯥꯈꯟꯗ ꯌꯦꯡꯅꯤ ꯍꯣꯏ ꯑꯩꯗꯤ ꯇꯝꯅꯥ ꯍꯣꯏꯒ ꯆꯠꯂꯝꯃꯒꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯗꯤ ꯊꯦꯝꯕ ꯍꯣꯏꯗꯅꯤ ꯂꯥꯛꯂꯤꯕꯗꯣ ꯊꯦꯝꯕ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯉꯦ ꯃꯤꯅ ꯍꯥꯡꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯄ ꯂꯣꯏꯔꯕꯗ ꯈꯨꯜꯒꯤ ꯎꯃꯪꯂꯥꯏ ꯑꯗꯨꯗ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯁꯅꯥꯔꯩꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒ ꯄꯨꯟꯅ ꯊꯣꯛꯂꯛꯄꯅꯤ ꯁꯅꯥꯔꯩ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯊꯣꯏꯕꯤ ꯁꯥꯕꯤ ꯄꯔꯦꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯟꯖꯤꯟ ꯌꯦꯡꯂꯤ ꯃꯆꯥ ꯂꯥꯡꯂꯦꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯎꯔꯛꯇ꯭ꯔꯕꯗ ꯁꯅꯥꯔꯩꯅ ꯉꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯑꯆꯧꯕ ꯅꯆꯦ ꯂꯥꯡꯂꯦꯟꯗꯨꯕꯨ ꯎꯗꯦꯅꯦ ꯊꯣꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯀꯅꯤ ꯍꯥꯏꯕꯅꯤꯅꯦ ꯎꯗꯦꯅꯦ ꯃꯗꯨꯕꯣ ꯎꯂꯦꯟꯗꯤ ꯃꯆꯜ ꯑꯗꯨꯕꯨ ꯉꯁꯥꯏꯅ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯗꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯊꯧꯅꯥꯅ ꯎꯗꯦꯅꯦ ꯏꯃꯥ ꯊꯣꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯁꯅꯥꯔꯩ ꯆꯤꯡꯅꯅ ꯍꯩ ꯈꯝꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯔꯛꯇ ꯌꯦꯡꯉꯨ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯈꯝꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯎꯂꯦꯟꯗꯤ ꯌꯦꯡꯂꯨꯗꯦ ꯈꯪꯂꯕꯅꯤꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯝꯕꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯕ ꯎꯗ꯭ꯔꯦ ꯁꯅꯥꯔꯩ ꯑꯃꯨꯛ ꯇꯞꯊꯔꯛꯂꯗꯨꯅ ꯈꯝꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯗ꯭ꯔꯦꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯃꯃꯥꯅ ꯂꯥꯡꯇꯛꯅꯕꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯒꯗꯕ ꯂꯩꯔꯦ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯎꯂꯦꯟꯅ ꯏꯃꯥ ꯅꯣꯡꯕꯥꯜꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯌꯦꯡꯂꯕꯣ ꯍꯣꯏꯅꯦ ꯑꯩ ꯌꯦꯡꯗ꯭ꯔꯤꯅꯦ ꯑꯁꯨꯝꯅ ꯅꯣꯡꯕꯥꯜꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯗꯨꯅ ꯁꯒꯣꯜ ꯊꯛꯇ ꯅꯣꯡꯕꯥꯜꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯣꯛ ꯈꯦꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯂꯦ ꯌꯥꯎꯔꯤ ꯇꯨ ꯑꯆꯧꯕ ꯌꯥꯏꯃ ꯑꯇꯣꯝꯕ ꯅꯆꯜꯂꯁꯦ ꯅꯣꯡꯕꯥꯜ ꯁꯥꯔꯤꯅꯦꯍꯦ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩ ꯇꯁꯤꯖꯅꯤꯡꯉꯦꯗ ꯑꯩ ꯅꯨꯄꯤ ꯃꯇꯣꯝꯇ ꯌꯥꯎꯕ ꯃꯥꯅ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯈꯪꯅꯤꯕ ꯃꯥ ꯂꯥꯛꯈꯤꯁꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯃꯈꯣꯡ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯏꯟꯅꯔꯛꯀꯅꯨ ꯃꯁꯤ ꯄꯨꯝꯕ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯁꯝ ꯑꯁꯤ ꯇꯦꯟꯅ ꯀꯛꯊꯠꯂꯨꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕ꯭ꯔꯣ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯕꯁꯨ ꯍꯥꯟꯅꯗꯤ ꯃꯁꯥꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯈꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯃꯁꯝ ꯑꯁꯤ ꯀꯛꯈꯤꯕꯗꯒꯤꯗꯤ ꯃꯁꯥꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯃꯥꯡꯍꯜꯂꯨꯀꯣ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯃꯥꯡꯍꯜꯂꯨ ꯅꯈꯣꯏ ꯑꯍꯨꯝ ꯄꯦꯜꯂꯝꯂꯅꯤ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯁꯨꯝꯅ ꯅꯨꯄꯥꯒꯨꯝꯅ ꯂꯩꯈ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯄꯤ ꯑꯗꯨꯁꯨ ꯇꯩꯊꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯁꯣꯝꯗ ꯂꯥꯡꯂꯦꯟꯗꯤ ꯃꯇꯣꯟ ꯊꯣꯛꯂꯤ ꯃꯅꯤꯡ ꯇꯝꯂꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯦ ꯍꯔꯥꯎ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯨꯝ ꯍꯜꯂꯛꯂꯤ ꯂꯥꯡꯂꯦꯟ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯃꯥꯒ ꯃꯕꯨꯡ ꯊꯧꯕꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩ ꯃꯆꯥ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯥꯡꯂꯦꯟ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯊꯅ ꯊꯥꯡꯂꯗꯨꯅ ꯏꯃꯥ ꯃꯣꯏꯅ ꯅꯣꯡꯕꯥꯜ ꯁꯥꯅꯕ ꯃꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗꯨꯗ ꯁꯅꯥꯔꯩ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯐꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯗ꯭ꯔꯤꯕ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯤ ꯅꯪꯅ ꯁꯣꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯨꯄꯤꯅꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯇꯣꯜ ꯑꯇꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯦꯅ ꯃꯧꯅ ꯊꯝꯂꯨꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯀꯥꯏꯍꯜꯂꯦꯗꯅ ꯅꯕꯨꯡ ꯑꯍꯨꯝꯒꯤ ꯃꯈꯥꯗ ꯅꯇꯣꯝꯇ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯦ ꯅꯠꯇ꯭ꯔꯣ ꯀꯥꯏꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯃꯥ ꯅꯄꯥ ꯅꯕꯨꯡꯁꯤꯡꯒ ꯆꯠꯇꯨꯅ ꯌꯥꯎꯔꯨꯕꯁꯨ ꯅꯠꯇꯕ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯇꯣꯝꯇ ꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯂꯦꯝꯖꯐꯝ ꯂꯩꯔꯤꯕꯒꯦ ꯊꯧꯅꯥꯅ ꯏꯃꯥ ꯌꯥꯔꯤꯕꯁꯦ ꯇꯣꯛꯑꯣ ꯊꯣꯏꯕꯤꯁꯤ ꯅꯥꯔꯝꯃꯅꯤꯕ ꯏꯃꯥ ꯇꯣꯛꯑꯣꯕ ꯐꯔꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯅꯪ ꯍꯟꯗꯛ ꯀꯛꯂꯤꯕ ꯁꯝ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇꯒ ꯄꯨꯟꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯪꯂꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯊꯧꯅꯥꯅ ꯌꯥꯏ ꯊꯣꯏꯕꯤ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕꯁꯨ ꯃꯁꯥꯅ ꯑꯗꯨꯛ ꯄꯥꯝꯖꯕ ꯊꯕꯛꯇꯤ ꯀꯔꯝꯅ ꯍꯦꯛ ꯍꯣꯡꯗꯣꯛꯂꯨꯒꯅꯤ ꯃꯁꯝ ꯈꯔ ꯍꯦꯛ ꯁꯥꯡꯂꯛꯄꯒ ꯇꯨꯃꯤꯟ ꯍꯦꯛꯇꯃꯛ ꯀꯛꯊꯠꯂꯤ ꯁꯝ ꯀꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯉꯥꯡꯂꯕꯁꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯗꯨꯅ ꯇꯣꯛꯄꯅꯤ ꯑꯁꯨꯝꯅ ꯍꯧꯔꯛꯄꯅ ꯂꯥꯡꯂꯦꯟ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯗ ꯃꯕꯨꯡ ꯑꯍꯨꯝꯃꯛ ꯅꯨꯄꯤ ꯊꯤꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯑꯗꯨꯃꯛ ꯅꯨꯄꯥꯒꯨꯝꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟ ꯅꯨꯄꯥ ꯁꯥꯕꯇ ꯅꯠꯇꯅ ꯅꯨꯄꯤꯁꯨ ꯀꯣꯏꯔꯝꯃꯤ ꯃꯃꯥ ꯁꯅꯥꯔꯩꯅꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯇꯥꯃꯜꯂꯛꯇꯨꯅ ꯀꯩꯁꯨ ꯈꯜꯂꯛꯇ꯭ꯔꯦ
ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯥꯒ ꯈꯪꯅꯖꯕꯤ ꯊꯕꯥꯒ ꯎꯅꯔꯤ꯫ ꯊꯕꯥ, ꯅꯪ ꯑꯩ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯦ ꯋꯥꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯦ? ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯒ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯃ ꯌꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯕꯨ꯫ ꯅꯪꯁꯨ ꯅꯨꯄꯤ ꯅꯇꯣꯝꯇꯅꯦ, ꯑꯩꯁꯨ ꯏꯇꯣꯝꯇꯅꯦ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯇꯥꯂꯦꯟ꯫ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦꯁꯦ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯕꯥꯅꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯄꯤꯒꯨꯝ ꯂꯩꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯝ ꯑꯍꯨꯝꯅ ꯂꯥꯡꯂꯦꯟꯁꯤ ꯅꯨꯄꯤ ꯐꯥꯎ ꯀꯣꯏꯔꯦ, ꯑꯗꯨꯅ ꯁꯦꯝꯗꯣꯛꯄꯗ ꯂꯨꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯋꯥ ꯆꯥꯎꯊꯣꯛꯅꯔꯛꯑꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯅꯝꯗꯨꯅ ꯐꯥꯍꯜꯂꯒ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯐꯖꯕꯤꯅ, ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯏꯅꯝꯃꯒ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ, ꯅꯪꯒꯤ ꯐꯤꯔꯣꯜꯁꯨ ꯂꯩꯗꯣꯏꯅꯤ꯫ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯎꯅꯕ ꯆꯠꯀꯗꯕꯅꯤ ꯏꯇꯩꯃ꯫ ꯏꯇꯩꯃ ꯍꯣꯏꯔ ꯀꯩꯅꯣꯝꯃ ꯍꯧꯔꯣ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯝꯗ ꯇꯔꯄꯟ ꯊꯤꯟꯕ ꯆꯠꯀꯅꯤ ꯍꯥꯏ꯫ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ, ꯅꯈꯣꯏ ꯇꯥꯆꯧꯁꯨ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯣ ꯀꯣꯟꯅ ꯎꯅꯔꯣꯕ ꯀꯣ, ꯑꯝꯇ ꯆꯠꯃꯤꯟꯅꯁꯦꯕ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯣ ꯉꯟꯅꯗꯤ ꯍꯜꯂꯛꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯜꯂꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯂꯝꯕꯤ ꯑꯗꯨꯗ ꯁꯥꯌꯣꯟꯕ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯥꯡꯂꯦꯟꯕ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯁꯥꯌꯣꯟꯕꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯅꯝꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯔꯥꯎꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯅꯤ ꯄꯨꯜꯂꯗꯨꯅ ꯍꯥꯏꯖꯍꯧꯏ꯫ ꯏꯅꯝꯃꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕు ꯁꯥꯌꯣꯟꯕꯅ ꯂꯨꯅ ꯇꯧꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯄꯨꯝꯕ ꯁꯥꯌꯣꯟꯕꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯁꯣꯝꯗ ꯁꯥꯌꯣꯟꯕꯅ ꯂꯥꯡꯂꯦꯟꯕꯨ ꯃꯌꯨꯝ ꯌꯧꯅ ꯄꯨꯔꯛꯂꯕꯗ ꯂꯥꯡꯂꯦꯟꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯒ ꯁꯥꯌꯣꯟꯕꯗ, ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯍꯥ? ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯅꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯊꯣꯛꯑꯣꯏ꯫ ꯑꯩꯕꯨ ꯐꯥꯅꯦꯅ ꯐꯥꯔꯤꯕ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯁꯥꯌꯣꯟꯕꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯁꯥꯌꯣꯟꯕ ꯑꯗꯨꯅ ꯇꯧꯔꯛꯀꯅꯤ ꯈꯪꯍꯧꯗꯕꯅ ꯈꯣꯡꯐꯝ ꯁꯦꯝꯍꯧꯗꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯊꯤꯜꯂꯛꯂꯤꯕ ꯀꯤꯟ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯕꯅ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ꯫ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯀꯤꯟ ꯑꯗꯨꯗꯤ ꯁꯥꯌꯣꯟꯕꯅ ꯍꯩꯁꯤꯡꯅ ꯇꯥꯞ ꯐꯥꯔꯝꯃꯤ꯫ ꯅꯪꯁꯨ ꯅꯨꯄꯤꯅꯤ, ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕ? ꯄꯪꯃꯨꯛꯇꯤ ꯃꯨꯛꯀꯅꯨ꯫ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯈꯨꯠ ꯊꯥꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯣ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯂꯦꯟꯕꯨ ꯃꯌꯨꯝꯗ ꯊꯤꯟꯗꯕ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯁꯥꯌꯣꯟꯕꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯦ꯫ ꯂꯥꯡꯂꯦꯟ ꯎꯄꯥꯏ ꯂꯩꯔꯝꯗꯦ, ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯨꯝ, ꯃꯅꯝ ꯑꯍꯨꯝ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯂꯥꯛꯇꯨꯅ ꯀꯩꯅꯥꯗꯥꯟ ꯄꯤꯔꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯀꯅꯥꯒꯁꯨ ꯎꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯉꯝꯖꯍꯧꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯅꯠꯇ꯭ꯔꯦ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯁꯨ ꯑꯣꯏꯕꯒ ꯃꯥꯒꯤ ꯃꯤꯆꯪꯁꯨ ꯂꯩꯇꯕꯒ ꯃꯥꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯐꯝ ꯑꯣꯏꯗ꯭ꯔꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯁꯥꯌꯣꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯐꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗ ꯎꯠꯂꯤꯕ ꯁꯥꯊꯤꯕꯒꯤ ꯁꯛꯂꯣꯟ ꯄꯨꯝꯕ ꯂꯥꯡꯂꯦꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯌꯣꯟꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯑꯁꯥꯎꯕ ꯈꯔ ꯃꯈꯩꯗꯤ ꯎꯠꯂꯤꯕꯅꯤ꯫ ꯃꯦꯝꯆꯥꯅ, ꯕꯦꯝꯃ, ꯁꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯣ, ꯏꯕꯨꯡꯉꯣꯁꯨ ꯆꯥꯈ꯭ꯔꯦ, ꯁꯦ ꯆꯥꯊꯣꯛꯑꯣꯕ꯫ ꯆꯥꯅꯤꯡꯗꯦ, ꯃꯥ ꯂꯣꯏꯅ ꯄꯤꯖꯧ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯆꯥꯔꯝꯕ ꯆꯥꯛ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯆꯥꯕ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤꯅꯤ, ꯐꯠꯇꯦꯕ꯫ ꯁꯦ ꯈꯤꯇ ꯑꯣꯏꯔꯁꯨ ꯆꯥꯎꯁꯤ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯃꯥꯒꯤ ꯑꯔꯦꯝꯕꯗꯣ ꯆꯥꯗꯣꯏꯅꯣ? ꯆꯥꯔꯣꯏ, ꯑꯩ ꯉꯁꯤꯐꯥꯎ ꯃꯤꯒꯤ ꯑꯔꯦꯝꯕ ꯆꯥꯖꯔꯛꯇ꯭ꯔꯤ꯫ ꯉꯁꯥꯏꯗꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯅꯪ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯆꯥꯔꯣꯏ, ꯅꯪ ꯆꯥꯎ ꯌꯥꯗ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯆꯥꯎ, ꯅꯠꯇ꯭ꯔꯗꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯕ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯆꯧꯕꯗꯨ ꯎꯠꯇꯨꯅ ꯙꯞ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯅꯨꯄꯥ ꯐꯅ ꯁꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯨꯄꯤꯅꯤ, ꯀꯤꯔꯤꯕꯅꯤ, ꯀꯔꯤꯒꯤꯁꯨ ꯀꯤꯔꯣꯏ꯫ ꯃꯁꯥ ꯃꯎ ꯐꯈ꯭ꯔꯕ ꯋꯥꯡ ꯆꯥꯎꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯥꯔꯒꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯃꯄꯥꯜꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯩ ꯂꯩꯔꯤꯉꯩꯁꯤꯗ ꯁꯠ ꯁꯠ ꯆꯥꯎ꯫ ꯂꯥꯡꯂꯦꯟ ꯃꯄꯤꯁꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯤ, ꯑꯗꯨꯒ ꯆꯒꯪ ꯑꯗꯨ ꯍꯨꯛꯂꯤ꯫
ꯃꯗꯨ ꯎꯕꯗ ꯁꯥꯌꯣꯟꯕ ꯂꯧꯈꯠꯂꯛꯏ꯫ ꯉꯥ ꯊꯣꯡꯕꯗꯨ ꯀꯣꯊꯔꯒ ꯆꯥꯕ ꯀꯩꯗꯧꯒꯦ? ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯣ ꯆꯦꯠꯅ ꯑꯃꯨꯛ ꯏꯁꯤꯟꯗꯨꯅ ꯃꯄꯤ ꯁꯨꯡꯕꯒꯤ ꯃꯑꯣꯡꯗ ꯀꯞꯂꯒ ꯉꯥ ꯊꯣꯡꯕꯗꯣ ꯀꯣꯊꯗꯨꯅ ꯆꯥꯔꯤ꯫ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯆꯠꯂꯣ, ꯏꯃꯧꯁꯦ ꯅꯪ ꯎꯕꯗ ꯆꯥꯕꯝꯒ ꯑꯃꯠꯇ ꯈꯪꯂꯔꯣꯏ, ꯏꯃꯥ ꯍꯣꯏꯒ ꯐꯖꯅ ꯆꯥꯃꯤꯟꯅꯍꯧꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯞꯇ꯭ꯔꯒ ꯍꯦꯛ ꯇꯧꯔꯛꯑꯗꯤ ꯍꯥꯏꯔꯛꯑꯣ, ꯑꯩ ꯇꯧꯒꯦ꯫ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ, ꯀꯩꯁꯨ ꯍꯥꯏꯖꯗꯕ ꯏꯃꯧꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯨꯝꯗꯒ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯣ? ꯌꯥꯔꯣꯏ ꯆꯠꯍꯟꯕ, ꯃꯁꯝ ꯑꯁꯤ ꯍꯦꯛ ꯁꯥꯡꯗ꯭ꯔꯤ ꯐꯥꯎ ꯆꯠꯍꯟꯕ ꯌꯥꯔꯣꯏ꯫ ꯁꯥꯌꯣꯟꯕꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯙꯞꯅꯤ꯫ ꯅꯣꯡꯃꯇ ꯂꯥꯡꯂꯦꯟꯗ ꯈꯨꯠ ꯊꯥꯗ꯭ꯔꯤ, ꯊꯥꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ꯫ ꯂꯥꯡꯂꯦꯟ ꯀꯤꯅ ꯁꯝ ꯁꯥꯡꯕ ꯉꯥꯏꯔꯗꯤ ꯆꯍꯤ 5ꯃꯨꯛ ꯆꯪꯒꯅꯤ꯫ ꯑꯗꯨ ꯈꯪꯉꯗꯤ ꯀꯩꯗꯧꯕꯩ ꯁꯝꯗꯨ ꯀꯛꯊꯠꯂꯤꯅꯣ ꯍꯥ? ꯀꯩꯗꯧꯕꯩ ꯁꯝꯗꯨ ꯀꯛꯊꯠꯂꯤꯅꯣꯕ ꯍꯥꯟꯅ? ꯂꯥꯡꯂꯦꯟ ꯀꯞꯂꯤ ꯁꯪꯒꯠꯇꯨꯅ ꯍꯥꯏꯔꯤ꯫ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯊꯣꯔꯛꯏ ꯃꯦꯝꯆꯥꯅ꯫ ꯌꯥꯔꯦꯁꯦ ꯐꯥꯒꯤ ꯇꯧꯔꯤꯅꯤ, ꯀꯞꯀꯅꯨꯁꯦ ꯅꯀꯣꯛ ꯆꯤꯛꯂꯅꯤ꯫ ꯌꯥꯔꯦ ꯈꯔ ꯀꯞꯄꯗꯤ, ꯅꯔꯩ ꯌꯥꯝ ꯁꯥꯡꯒꯅꯨ, ꯃꯄꯨꯡ ꯐꯥꯅ ꯀꯞꯄ ꯄꯥꯝꯕ꯭ꯔꯣ? ꯁꯥꯌꯣꯟꯕ ꯃꯅꯨꯡꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ, ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯃꯧ ꯑꯅꯧꯕꯤꯅꯤꯅ ꯇꯧꯔꯤꯗꯣ, ꯅꯁꯝ ꯑꯇꯦꯟꯕꯗꯨꯒ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯕ ꯍꯥꯟꯅ ꯅꯣꯛꯅꯤꯡꯂꯝꯕꯒ ꯄꯨꯟꯁꯤꯟꯗꯨꯅ ꯇꯟꯖꯥ ꯆꯥꯕꯗꯨꯗ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯇꯨꯅ ꯅꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯆꯤꯟꯗꯨ ꯄꯩꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯃꯤ ꯏꯀꯥꯏꯅꯕ ꯋꯥꯍꯩ ꯉꯥꯡꯉꯤ ꯅꯪ, ꯏꯀꯥꯏꯔꯝꯃꯅꯤ ꯏꯃꯧꯗꯣ꯫ ꯂꯥꯡꯂꯦꯟ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕ ꯇꯨꯡꯗ ꯐꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ, ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯩꯅꯗꯦꯍꯦ ꯁꯛꯁꯦ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯤꯕꯁꯤꯕꯣ? ꯑꯃꯔꯣꯝꯗ ꯏꯃꯥꯅꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯏꯇꯣꯝꯇ ꯄꯣꯛꯏ ꯍꯥꯏꯗꯅ ꯌꯥꯝ ꯍꯔꯥꯎꯖꯔꯝꯒꯅꯤꯀꯣ? ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ? ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯨ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯄꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯔꯥꯏꯅ ꯍꯦꯛꯇꯃꯛ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯒꯦ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯒꯤ ꯏꯃꯨꯡꯁꯤꯡꯅꯁꯨ ꯃꯥꯕꯨ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯒ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯍꯔꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯩ ꯌꯨꯝꯗ ꯆꯪꯕ ꯐꯪꯗꯗꯨꯅ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯗꯧꯔꯦꯀꯣ? ꯃꯁꯤꯔꯥ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ? ꯑꯩꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ? ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯀꯅꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅꯕꯨ ꯂꯩꯔꯝꯒꯅꯤ? ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯤꯠꯀꯤ ꯄꯤ ꯇꯞꯅ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯆꯗꯨꯅ ꯑꯩ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ? ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯕꯁꯦ ꯑꯁꯨꯛ ꯈꯣꯏꯔꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯗꯥ ꯁꯥꯌꯣꯟꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯗꯨꯅ ꯑꯩꯒꯤ ꯁꯥꯖꯠ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯤꯡꯂꯤꯕꯅ ꯀꯔꯤꯒꯤ? ꯃꯥꯕꯨ ꯑꯩꯁꯦ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯂꯧꯈꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯥ ꯃꯃꯧꯕꯨ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯁꯥꯌꯣꯟꯕ ꯏꯉꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯔꯤꯒꯤ ꯀꯞꯅꯤꯡꯉꯥꯏ ꯃꯆꯥꯛ ꯌꯥꯎꯒꯦ ꯁꯤꯗ? ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ꯫ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯍꯜꯂꯣꯏ꯫ ꯂꯥꯡꯂꯦꯟꯗ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥꯟꯅꯕꯤ ꯑꯃ ꯎꯔꯦ ꯑꯗꯨꯏꯅꯦ꯫ ꯑꯦ, ꯑꯗꯨꯒ ꯀꯩꯒꯤ ꯀꯞꯄꯤꯕ? ꯃꯥꯗꯣ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕꯅꯦ꯫ ꯁꯥꯌꯣꯟꯕ ꯈꯪꯅꯧ ꯅꯣꯡꯅꯤꯡꯉꯛꯏ, ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩ꯫ ꯃꯥꯗꯣ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯑꯩ ꯃꯥꯕꯨ ꯀꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯩ ꯃꯥ ꯎꯕꯗ ꯌꯥꯝ ꯀꯞꯅꯤꯡꯉꯤ꯫ ꯑꯩꯅ ꯃꯥꯒ ꯂꯥꯞꯅꯕ ꯃꯤꯀꯨꯞꯇ ꯈꯥꯡꯈꯤꯕ ꯑꯋꯥꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯁꯨ ꯋꯥꯔꯝꯒꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇꯨꯗ ꯃꯉꯣꯟꯗ ꯏꯃꯥꯏ ꯑꯁꯤ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯩꯒꯤ ꯀꯧꯕ ꯉꯝꯗ꯭ꯔꯤꯕ? ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯝ ꯁꯥꯡꯂꯤꯁꯤꯗꯤ ꯏꯀꯥꯏꯌꯦ꯫ ꯑꯩꯅ ꯅꯨꯄꯥ ꯁꯥꯔꯒ ꯃꯥꯒ ꯅꯨꯡꯁꯤꯅꯈꯤꯕꯅꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ, ꯁꯥꯡꯂꯤꯕ ꯁꯝ, ꯇꯧꯔꯤꯕ ꯑꯀꯤ ꯑꯃꯧ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯝꯅ ꯀꯧꯗꯨꯅ ꯁꯛꯁꯤ ꯎꯠꯂꯨꯗꯣꯏꯅꯣ? ꯁꯥꯌꯣꯟꯕ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯁꯥꯌꯣꯟꯕꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯅꯪꯅ ꯅꯣꯛꯏꯅꯤꯅꯦ? ꯅꯣꯛꯑꯣ, ꯄꯦꯟꯅ ꯅꯣꯛꯑꯣ꯫
ꯁꯥꯌꯣꯟꯕ ꯅꯣꯛꯄ ꯂꯦꯞꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯪ ꯑꯩ ꯆꯞ ꯃꯥꯟꯅꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯁꯨ ꯅꯪꯅ ꯅꯨꯄꯤꯅꯤ, ꯑꯩꯅ ꯅꯨꯄꯥꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯣ ꯏꯁꯣꯔ ꯃꯍꯥꯛꯅ ꯅꯪꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥꯗꯣ ꯀꯥꯏꯗꯅ ꯇꯧꯔꯣ ꯍꯥꯏꯅ ꯊꯥꯔꯛꯂꯕꯅꯤ꯫ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛꯂꯗ꯭ꯔꯅꯦ? ꯍꯣꯏ, ꯅꯪꯒꯤ ꯅꯁꯥꯗ, ꯄꯨꯛꯅꯤꯡꯗ, ꯋꯥꯈꯜꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯏꯊꯤꯜ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕ ꯅꯠꯇꯦ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯁꯦꯝꯗꯣꯛꯅꯤꯡꯈꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯄꯥꯝꯖꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯪꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯈꯟꯅ ꯇꯧꯈꯤꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯁꯦ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯃꯔꯝ ꯊꯨꯞꯅ ꯂꯩꯕꯤꯌꯨ꯫ ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯗꯥ ꯁꯥꯌꯣꯟ, ꯑꯩꯁꯨ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯃꯛ ꯗꯥꯆꯧ ꯍꯣꯏ, ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤ ꯈꯟꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯁꯤꯗꯗꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯂꯩꯅꯤꯡꯕꯗꯤ ꯐꯥꯎꯔꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯏꯁꯥꯅ ꯌꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯒꯦ꯫ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯗꯥ ꯁꯥꯌꯣꯟ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯁꯥꯌꯣꯟꯕꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯁꯥꯌꯣꯟ ꯌꯥꯝꯅ ꯄꯦꯟꯖꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝꯅ ꯂꯥꯡꯂꯦꯟꯕꯨ ꯃꯃꯤꯠ ꯀꯨꯞꯅꯦ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯟꯅ ꯂꯣꯟꯅ ꯑꯗꯨꯃꯛ ꯌꯦꯡꯖꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯁꯅꯥꯔꯩꯅ ꯏꯃꯥ, ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯏꯃꯥ ꯁꯤꯔꯁꯨ ꯌꯥꯔꯦ, ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯆꯥꯕꯨ ꯅꯨꯄꯥ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯔꯝꯕꯗꯣ ꯉꯁꯤꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯦ꯫ ꯏꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯆꯥꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯄ ꯎꯖꯅꯤꯡꯈꯤꯕꯗꯣ ꯉꯁꯤꯗꯤ ꯎꯕ ꯐꯪꯖꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅ ꯅꯅꯦꯝ ꯅꯀꯨ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣ ꯂꯣꯝꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯕ ꯃꯇꯨꯡ ꯂꯥꯡꯂꯦꯟꯒꯤ ꯑꯑꯣꯡ ꯑꯑꯣꯟ ꯈꯔ ꯇꯝꯕꯤꯗꯨꯅ ꯂꯧꯈꯠꯄꯤꯔꯕꯗ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫